Indo Myanmar ngam shambal khaba ki thabak lakadoriba sahi taragi manungda loisinaba pandam thamle haina BRO na phongdorakre Bharat Sarkar na kilometer lising amaga satruk nifu umdoi shangba Indo Myanmar ngam shambal paringda sambal khaba ki thabak khongjel yang sinaba miyeng thamduna thabak paikhalakle ngam da sambal khaba ki thabak tawgadoriba border road organization da ngam gi sambal khaba ki thabak se sahi taragi manungda loisinaba khangankre haide hauzik phawbada ngam da sambal khaba ki project asiga mari lenana lupa crore lising kun chading tawkre atopa crore lising taramatoina ngam da lambi ompu hena sembada chading tawkre government gi agency sing da chathakiba survey report matungina kilometer lising mo changa hena sambal khaga doriba sida kilometer sahumda electric fencing tawduna Indo Myanmar ngam ase ningthi jana ngak sena ba thorang tawri su hairi numit mari ni gi manungda Bangladesh na Assam bu loksin bangami haina kihalakre Bangladesh ki retired army person amana India gi Assam amasung Kolkata se loksin bangami haina social media da threaten tawrakre Bangladesh amasung India ni gi marakta sound unkhanariba marak asida retired officer sina social media da thadorukba warol amana hairibadi Bangladesh ki personnel lising mangaga samagi orbuk amana Kolkata amasung India gi maroiba territory se Bangladesh million ahum long mateng asina ilai na loksin bangami hairi atopa army gi retired person amana thadorukba video clip amadana India se para ama tambina bamasung Bangladesh bu defend tawnabagi lalgi damak sem sare hairi masigi damak makoi training matik chana fangle haina thadorke Bangladesh ki retired army sing asigi wafam sing ase hauzik lebak aduda India amasung Bangladesh lebak anigi marakta ungkhanaba leiba sigi matangda wari sananaba laiba asigi foreign secretary Bikram Misra na Dhaka da leiringe khongsan manungdani hairi mioi ama thiba khangdana leiri Forest district ki manungsan leiba khaba maning lekai dagi nupa ama tha asigi tang manga gi numidang wairam pung taruk lom tarakpa dwaida thokibadagi ngasi phawba thiba khangdre hairi thiba khangdana leiriba nupa adugi mami Gaidon kaising sahini phuga manga leikidraba apopo Peter kaising kawai hairi aingang police ki osina thadorku zero lamagi matungina hairiba mio ese fit mangaga 0.3 inch wangi masa muraga tele kusungowe amubu masuki jogging set ama lele jeans long pen ama set ki hairi kanagumbana thengnabirabadi mobile number 9362089006 natraga manang nakpa police station da paw phawnabiyo hairi drug phabada de Assam ama de Mizoram na hen hele hairi senba sahi 2024-25 ki ahanda sahi tangkhaida Directorate of Revenue Intelligence DRI na narcotic drug methamphetamine kilogram samuga kulumdoi phagat pangam khibaga loinana ayambadi Mizoram amasung Assam dagi phagat khibani hairi chaleba senba sahi 2024-25 asida awang nongpok lamdamgi Mizoram amasung Assam da narcotic drug makhalasi phabgi sang hana dagi yam hengali so hairi saukhat thorang yauna miyamgi protection pirak liba India lenga puthagat phongdoktana Canada thagat kani haina Chief Minister Nongthomu Birena phongdokre laiba ki kana naba kya pirak liba jati gi khanduna iramda masigi chakhot thorangi tamakta India lenga na thabak thorong kya paikhalak liba amade miyamgi protection pirak liba sida India lenga puthagat phongdoktana Canada thagat kani haina Manipur gi CM Birena phongdokre mathangda Arambai Tengol gi Robin mangang kwairakpam na sumna phongdorakle medude Bangladesh na Assam amade West Bengal numit marini da loksin bangangwani haiduna India da ki halak liba sina takpode Third World War si soidre haibani Bangladesh ki maningda akanba country kharana back tawbagine miyam pumnamak hauzik lai thopa yaba matam nate chana thangnaba marangkaina thamjinba yare law loiraga free da thambirano gehu amandi hawai kuina liraga thamba yaba thambiro phagini khanbigano irai laina lobigano lan haise bom thadarake ko hairaga thadarakadaba nate khanghaudaba mikuptani tawraktu she haina Robin mangala thamlakle ngarang ahing nongyai dage National Highway 37 economic blockade chathaba hokre None district wrestling agency ge 2019-2022 phobugi pithoktana leiriba commission ge senpam pitok trifawa National Highway 37 Imphal jiribam nambi matam kaktana economic blockade chatharagani haina None district wrestling agent joint action committee NDRA GSC ge information and publicity cell na thadruk serolamana khangalakibani